ꯑꯩ ꯏꯁꯥꯃꯛ ꯅꯣꯡꯊꯣꯡꯕꯝ ꯊꯣꯏꯊꯣꯏꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯗꯦꯁꯥꯝ ꯉꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯔꯤꯛ 15ꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯣꯔꯣ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯔꯤꯕ HSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯁꯕꯖꯦꯛꯇ ꯑꯦꯛꯖꯥꯝ ꯇꯧꯒꯗꯧꯔꯤꯕ ꯃꯇꯝꯗꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯉꯟꯈꯠꯅ ꯀꯣꯏꯁꯟ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯐꯪꯈꯤꯕꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯋꯥꯊꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯗ ꯂꯩꯕ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯧꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯛꯖꯥꯝꯒꯤ AOC ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯁꯃꯗ꯭ꯔꯝ ꯃꯦꯘꯆꯟꯗ꯭ꯔ ꯁꯤꯡ ꯍꯥꯏꯕ ꯑꯃꯒ ꯁ꯭ꯀꯨꯜ ꯑꯁꯤꯃꯛꯀꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯊꯧꯋꯥꯏ ꯄꯨꯔꯤꯕ ꯌꯨꯝꯅꯥꯝ ꯔꯟꯖꯤꯠ ꯁꯤꯡ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯔꯟꯖꯤꯠ ꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯁꯨ ꯐꯥꯎꯟꯗꯔ ꯑꯣꯏꯅ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯅ ꯉꯔꯥꯡ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯥꯎꯆꯦꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯡ ꯑꯁꯦ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯅꯤꯁꯨꯕꯗ ꯂꯥꯛꯆꯔꯤꯕ ꯋꯥꯐꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯁ꯭ꯀꯨꯜꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗ ꯌꯥꯝꯅ ꯇꯧꯍꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯊꯧꯗꯣꯛ ꯑꯃ ꯄꯥꯡꯊꯣꯛꯏꯕ ꯑꯦꯛꯖꯥꯝꯁꯤꯒꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯡꯃꯗ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯃꯁꯥꯃꯛꯅ ꯀꯣꯏꯁꯟ ꯑꯃ ꯐꯣꯇꯣ ꯀꯥꯞꯄ ꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ ꯑꯉꯥꯡ ꯍꯧꯔꯛꯏꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯨ ꯄꯤꯖꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯏꯖꯨꯀꯦꯁꯟ ꯑꯦꯁ ꯑꯃꯗꯤ ꯕꯣꯔꯣ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯇꯧꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔꯁꯤꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯦ ꯀꯨꯞꯅ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯔꯤꯕ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯁꯦ ꯃꯁꯤ ꯗꯤꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯔꯤꯀꯒꯅꯦꯁꯟ ꯑꯁꯦ ꯃꯁꯤ ꯀꯛꯀꯗꯧꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕꯗ ꯌꯥꯝꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ AOC ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯒ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ 2024ꯗ ꯂꯩꯈꯤꯕ ꯑꯦꯛ ꯗ ꯃꯅꯤꯄꯨꯔ Prevention and Malpractice in High School Living Certificate and Higher Secondary Examination Act 2024ꯒꯤ ꯑꯦꯛꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯈꯣꯏꯁꯤꯡꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏꯁꯤꯡꯁꯦ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯀꯥꯟꯗ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣই ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯁꯤꯕꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯏꯪꯂꯤꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯦ ꯃꯁꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯍꯨ ꯄꯤꯖꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧꯋꯥꯏ ꯄꯨꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯁꯥꯔꯅꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯐꯝ ꯊꯣꯛꯏ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯃꯁꯤ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯃꯁꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯁꯨ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯕꯨ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯒꯤ ꯑꯦꯛꯖꯥꯝꯁꯤ ꯍꯦꯛ ꯂꯣꯏꯕ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯗꯦꯁꯥꯝꯅ ꯑꯩꯈꯣꯏ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯇꯧꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯂꯕ ꯑꯣꯖꯥ ꯁꯥꯕ ꯑꯣꯖꯥꯒꯤ ꯃꯥꯏꯈꯣꯡ ꯎꯞꯄ ꯀꯥꯟꯗ ꯍꯨꯔꯥꯟ ꯂꯥꯟꯂꯥꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯝꯃꯨꯅꯤꯇꯤꯗꯒꯤ ꯃꯣꯏ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯖꯥ ꯑꯣꯏꯍꯟꯕ ꯌꯥꯗꯕꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯕꯤꯔꯤꯕ ꯇꯤꯆꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯨꯞꯅ ꯈꯟꯅꯔꯀꯥꯟꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯤꯕ ꯑꯣꯖꯥ ꯑꯃꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁ꯭ꯀꯨꯜ ꯍꯥꯡꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯏꯖꯠ ꯂꯩꯈꯥ ꯇꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯁꯤ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯁ꯭ꯀꯨꯜ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯇꯧꯒꯦꯅ ꯈꯜꯂꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯄꯤꯌꯨ ꯑꯗꯨꯒ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯁꯤꯒꯨꯝꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ